News Pogdam Miyeng Tabiribasing Buham Mamata Nomatin Condition Taran Okjari Ngasigi Maruba Pauda Yankai Mari Raksu Statehood Day Thoram Pang Thokre Saknai Theatre Director Ratan Thiam that Lifetime Achievement Award Kusina Kray Healthcare providers Singi Chokwa Thorangi Matanga Kanan and Nabagi Thoram Pang Thokre Language yautna culture amata chokhat pangamloi haina Manipur University ke Vice Chancellor Professor N Lokendra na phongdokre Lonina BSAI na BFC bo Maithiba Pitna Dr. M Manauton Singh Chandrasekhi Devi Memorial Football Championship ke final sangkre Mapungaba pau miyam da pizari Yankai Mari Raksu by Statehood Day ki thoram ngasi 1st Battalion Manipur Rifle ge parade ground da Manipur ki Chief Minister Nongthombam Biren Rajya Sabha ki MP Lesem Basona Jauba Manipur Legislative Assembly ki Speaker Thoksom Saitabrata Cabinet Minister Singh MLA Singh Police ki Makok Thongba Officer Singh amadi tongan ba Civil Department ki luching ba Singh yauna jingnem na pangthokre Ngasigi Tharonggi Mapungba Saktamdi SP Sport Lystrom Saritana Parade Commander Oiduna Punna Contingent Kunna Saru Yaduna Mass March Chatki Maduda Chief Minister na Salute Oki Tharamadu Lamdamasigi Saknai Theatre Director Ratan Thiam da Lifetime Achievement Award P Kibagalunina Handak Assam da Tara Amadi Taramathui Shuba IRB ki training da Choba Thaudang Lauduna training adubo takpi tambirakhiba Assam Police ki officer mapandasu sel oina lupali sing yang khayauna memento sing Pidnai kai khumnaki lonina Manipur da haukiba chahige me homdagi hauduna ngasi fawa chathari baira ngasi mayok nabada choba thaudang laukiba amadi lamdamasi gi damak thawai katkraba police officer homda social oina lupali sing yang khayauna momento pidna pokning thawatki Thamaduga Mailena CM Biren Hai Haujik Thokli Bairang asi Aikoi Masel Amata Oina Punchinduna Tengnaminasi BJP Lenga asi Hek Lakpadagi War on Drug ki Khongthang Kaya Laukhatuna Lam Lakhibaduna ngasi de drug jaba yonba amadi poppy plantation tawa mioi kaya fagatuna jail da thamba yaukre Lunina Lamdamasigi drug marufang na mutat na bahonabada Lamdamasigi miyam amato oina saru yaminasi Manipur da kundamin na riba furuk kuntra mga si amanamabo masakang na de amadi Manipur da district kaya lay Kari district no haiba khangba mathau tarak pa sige yengduna no Manipur hai na mingthon ba like asi fongduna miyam da kusinaraga Manipur gi maramda ningthina khangna bahonabani Lonina Lamdamasigi Tabak Pangdriban Haro Singi Oina Hangna Labor Pumpsing Mentionaba Kana Honari Haiki CM Nahai Sokot Tawang Taupada Politics Tobigano Bot Kage Kalabadi Naribak Najatibu Nungshiba Tamduna Puxil Sing na Tabak Tauraba Matamdata Bota Mai Pakani Madunatana Discipline Laitaba Society Amatana Karigumahira Matada Mai Pak Bangamde Discipline Kangna Tabak Taurabatada Mai Pakpa Society Ama Oibangam Highness of Fondo Kibagalona, Statehood Day Taronga, Ironena, Manipuri Miam, the Yapa Bowser Piki. Kango should be the high and the Lego Toro, Tankai, Adu Lega, like so many things. Adu Kana Tigaro Patava. I have one power for money. She will correct suspend the Ulu Potana, my Mayum, Shivaka, Malimana, from the Lamari, Hamusu, and the Lamari, Lamari. I will get never show him away. Don't that why that. Moral responsibility Manipur na nation asiki oina sport ta yangnin saru oina lady haina 9 sector Assam Rifle ki Commander Brigadier Ananya Boral BSM na phongdokre ngasi statehood dega mai lenena for Assam Rifle amadi National Sport University na sinduna Kumal Lampakta pangthokiba Sainik FC amadi NUSU ki football exhibition match ka mai lenena Wapamasi Brigadier Ananya Boral BSM na phongdokibani Taramatuda Mahut and MOBC ki Director NG Bogendro SFC ki Advisor Chalam Santos National Sport University ki Dean Student Welfare Siam Sundarat amadi 4 AR ki Commander Colonel Sandeep Mishra na khanaba mithungni oina saruyaki
Brigadier Anania Boral BSM na makha taraduna football masana asi Manipurgi miyamge I lu tong da yauduna leiraba masana amani Manipurna makhal kya gi masana singda medal kya lauraktuna Manipur khakki natana India gi oinasu malemda mingchat purak pangami AR na lamdam asigi insurgency khak ngak panatana sanaroi singbusu pukning thaugali haukiba kumjali singani kunmarige December thada hockey tournament amadi lamdam asigi historical oiraba polo tournament su pangthoki haiki event to commemorate the 58th statehood day of Manipur. Apart from sports, we are also into extending our assistance whenever there are natural calamities. We assisted in during the floods. Kuntarukta Indiana Republic Day ni hajaduna pangthokadoriba tharamasi Manipur kanglei paktadi loichan makok British ki lengak londagi semjin shajilaga hena tamthiraba yachel oina makhadumak samthahuba colonialist Republic Day thoramni haina lawi Manipur kanglei paki miyambu mikha polhanduna ireibak thugaina ba saruk siliba India gi thoram singda saruk yapham thokte ireja singna India gi tharom yaubiganu korkom na lakliba January kunmanga gi nongyai chabuk pung 12 dagi January 13 ki numidang pung 3 fauba pung 19 gi ona total shutdown tawgani haina lona thingkraba korkom gi media coordinator M Sakhen khuyek pidna thadorpa cherolaman hairi Association of Healthcare Providers India AHPI Manipur chapter na Manipur da leiriba healthcare providers sing asigi saukhat thaurangi matangda khanna nainabagi miphamama ngasi Kakching lamdong da leiba Jiban Hospital Kakching conference hall da pangthokre Jiban Hospital Kakching na yumbu oidna pangthokhiba chahi lisingani kunmanga asigi ahan bathagi mifamaduda AHPI Manipur chapter gi sangnaraba Dr. Singh amasung medical gi profession da leiba saknaraba members sing su sarwyake mifamaduda healthcare providers sing asi kamdongna saukhat hangani amasung kari khudong chadaba problems sing thengnari bagi haibagi matangda wafam kya khanaki hari Manipur ki saknairaba iba Sahitya Academy Award Khumantem Prakashna lekhidabada Sahitya Seva Samiti Kakching gi maikaidagi awaba phongdorakle Sahitya Seva Samiti Kakching gi president su oiriba Sahitya Academy Award Khetri Birna thadorakpa cherolaman hai Manipur gi masak nairaba aiba amasu oiriba Khumantem Prakashna lekhidaba si Manipur ki khorirol gi Achoba mangjaba mani mahangna lekhidabasna Manipur ki khorirol gi menkhatpa ngamlaroidoba mangjaba ma oihore saknairabasina lekhidabada samiti gi miphamama pangthoktuna mi ani tumina lepna awa phongdokpaga lonena lekhidrabagi thawaina taibang mapugi lekolda ingna chikna leiruba oidesanu haina thongni jakhibaga lonena lekhidrabagi imung manungna phanghauriba awabadisu saru yazari haina su phongdorakle State asida mamang chahi lisingani kulhumdogi me thadagi chatharakhiba irangna maram oidaga mafam kyadagi lanjenarakna leiriba internal displaced person IDP singidamak district administration Thawbal na sendona ngasi Thawbal district ki Wangjing Kodom Popi da leiba district sports complex da hangliba relief camp da miyamgi numi pangthoktuna Tengnopal amasung Kakching district singdagi yauna IDP singda khudong chaba madi kanaba kya phanghankre Relief camp aduda health education panchayati raj social welfare PHED MSPDCL amadi CNF NPD na chingba stol kya hangduna miyam gi wakat takhibaga loina khudak pithokpa yabasing miyam da phanghanki miyam gi numit aduda deputy commissioner Thawbal Ahantim Subhas IAS DC Kakching Ruhit Anand IAS ADM Thawbal B Lokeswar Sharma Madiate subordinate staff sing amasung atai department gi officer singsu hakthengna sarugyaki mioi chani yangkhairom na masa masa gi tongan ba wakat puduna lakhiba miyam gi numit ado pangthokpagi matangda DC Subhas na paumi singda phongdorakhibada Relief camp ta leiba miyam gi award apa amadi pendabo kasing yengshinna ba lamdama siki chief minister
N Biren Singhna pirakpa pautak ki matung ina khanana ngasigi miyangmi numit asi pangthokpani asigumba tharam asida maru oiba lenga ki loisang singi mihotching sarugyari loinana relief ke masida more romdagi lakpa ngakta oibana Tengnopal DC ki mihotchingsu sarugyadna ke masida leiriba miyangmi wakatching thabak oina onthoknaba hotnari hakshilgi card na chingba leibak ki lenga ki tongan scheme kaya ki card chu khudakta sadna fanghalli loinana birth certificate na chingba maru oiba document kaya su miyamda khudakta sadna pibagi thabak chathari haiki yam tilli thajadana akhoi ki relief camp da leiba khaknatana relief camp ki mapan da su leiba akhoi ki internally displaced person laga maru ena akhoi ki birth certificate issue leiba dai CMST card akhoi uje khudakta saraga mayamda Vizari akhoi ki district sida leiriba IDP singi award pa pudima akhoi district administration na ngami ba makhai akhoi award ba mention da bona jagani hai ba se mayamda mukhan nai thamjage nai adubu pabong sinadi chahi ani sujale akhoi ji karamaina hingani hai ba ji sai tonta gyan tasalakre aduna athuba matamda lanjelai jibo mai magi mafamda maramdamda hingduna ingna chingna mausagum hanjan hanbiba ngamnaba pabung CM Birena sinbirakini haina asa tawjari Language yawna culture amata mapung faba ngamloi haina Manipur University ki Vice Chancellor Professor N Lokendra na phongdokre waphamasi ngasidagi hauduna Bharatiya Bhasha Samiti amadi University Grant Commission UGC ki meeting makhada Manipuri Bhasha Sambardhan Samiti MBSS Manipur University na Senduna academic writing to develop textbook for higher education in Bharatiya language Manipur Haiba Hiram the Numit Nini Jatagada author Singi workshop program Hogdopagi Tharam the Haikibani Manipur University ki BC Court Hall the Pangthokiba Tharamatuda UGC New Delhi ki Deputy Secretary Dr. Mringanka Sekhar Sharma former BC Danamanjori University Professor N. Ras Mohan Singh Amadi Manipur University of Culture ki BC Professor P. Gunindro Singh na Mitungnen Singh on Saruyaki Tharamga Mailena MBSS Manipur University ki Nodal Officer Su Oriba Professor N. Lokendro na Makhatan haikibada language amadi culture asi punna chatminaraba matamda lamda madu ki chap chaba masak mawong khangba ngamgani haiki NEP 2020 lakpadagi school education dagi hauraga university level fawbada regional language sing mapung phana tambagi tangai fadaba lei masina hawgolakliba mahairoi singda manglomda chatpa ngamgani haiki Tharamaduda MBSS Manipur University ki nodal representative Professor S. Imoba yauna University amadi college singdagi oja kyana sawyaki National Road Safety Manga Marilenena District Administration Thawagi Miyeng Makhada Zonal Education Office Thawbal amadi District Transport Office Thawbal anina punna senduna district level quiz competition ama ngasi Chawem Higher Secondary School Thawbal gi Auditorium Hall da pangthokre district asigi manungda leiriba school marigi mahairi sing saruyadna pangthokiba quiz competition adu hokdokpagi tharomda Deputy Commissioner Thawbal Antem Subhas Jerio Thawbal Arambam Anil Kumar District Transport Officer Thawbal Hemo Chandra Rengbam Amadi Chawema Higher Secondary School ki Principal M. Mohindro Nath Mithung Singh on Saruyaki quiz ki Tharamadubu Hodok Laduna DC Thawbal A. Subhasna Fongdokhibada India Pumata Thama Chupna Chathagadoriba National Road Safety Man Asi Thawbal District ki Onesu January Amadagi Haukre January Kuntramathoi Phawa Chathagani Haukiba Chahi Lisingani Kunmarida District Hospital Thawbal da accident khakta da case Lishingam Humpulaki Masina Masi yamna mi painingai ni maruona jahi sutiba angang singna masaka chana dabagari sing thobagi chatnabi ama lekli basi ekhogi mama mapa oiba singna section minasi haujiti sopnagi driving license yauna che chang ama wat padalu palising mangagi fine oina e jalan kakpagi order su leire maram asina aikhoi pumnamak traffic rule ki maramda punna wakhal tamnaduna
एक्सीडेंट की चांग वांखलकलिबा से हंथानब होनमिनसी हाइकी ngasi quiz competition aduda New Era Higher Secondary School na ahanba Peace and Freedom Academy na ni shuba Chawem Higher Secondary School na hum shuba madi KM Blooming Higher Secondary School na mari shuba takre quiz competition asiki makok mathang tarab sing lakliba Republic Day numita manalan thoklakani hani sohok thokki Sunday absent Sinduna Lamlong Thong Khong the Liba Artificial Turf Ground the Chathariba Marisuba Master Dr. Moyangte Manauton Amadi M Chandrasaki Devi Memorial Football Championship Singani Kun Maria Sida Achan Mirai Naibaki Tabak Chathare Hiramasda Marilena Basina Miding Changbi Haina Mayalambi Veterans Football Association na puning chingsilakli hiramasiga mailena ngasi Manipur Players Club ki thangjing hall da pangthoki ba pawgi mifam amade association na sigi president Birendra Singh Kangjam na hai Manipur asi sport ki powerhouse amani haina hainari bani adubo Sunday FC na senduna chathariba Master Championship asi amukna tournament amukna championship ni haiba Master asi amukna mamangda hapa Amukna maning the hapna rule and regulation ma pungfana ngakna chathadaba sigumba asina sport ki powerhouse asi lower house ohenba ki phibam amada leire makhoina sining ba mawng naran ba kya chathaduna participants singda rule asi manadana thamba mayam sing asina sanabada thawa yaujaba kaya da pendaba kaya ama leire sigumba thauram kaya asina su haurakadoriba tungi sanaroi kaya amasu Semlakadariba loinena football asi democratic sport amani haina ribani adubu aikhoi asidadi masiki tayonaba ama organizing gi kangbu asina chathariba asi matung amuk tawdana ba amadi asi gumba kaya asi association asina yamna pendaba ga loina masida mailena basina miding changbiu fongdoki tungi angam sing sangapa ba chungo making pa ina duba football asi ya ko democratic sport ina haini adu aku sini pura tayo na bawa orang yang kampus na aku hela pasti aku yang mai terima yang dah semua ini asal masih di mata dah kita pun apa kangen jadi mana apa yang masih di Pau informa to the Sarukya Kiba Association Assistant Secretary NG Sanjit Kumar Nahai Chathariba Football Championship asida Association player ma mahaki mari leinaba se sangda suiba ma yaram badagi team masi championship asidagi Tanthok Piraki, Masida Association Nasina, Pendaba Nungaitaba Karisu Latia, Dubu Hariba, Soiba Sigumba, Topa Team Singda, Yarabasu player Adu Kaktamak Tanthok Laga Team Adubuna, Makatana Saru Yahali, Asigumba, organizer Asina, Rosbu Makoina Tamning Bamong, the Tambasi, Yamna Nungaite, Masida, Marilena Basina, meeting Jangbi Fongdoki. Paring naina chatharakpa irecha singidama kathuklaba I haiba wakhalon chida Imphal West District ki manung chanba salam maning leikai dagi Khoirom Romena madi konthawjam menaubi ani gi hanba machanupa lallaiba khoirongi chahi mari mapung farak pagi mapung numit ka mailena I bebagi thoram amalam phel pa da leiba Regional Institute of Medical Sciences ke Department of Transfusion Medicine dangasi pangthokre Thoramadu Green Brigade Foundation Manipur, Lifesaver Manipur, Tobul Youth Development Organization, Indian Red Cross Society Bisnupur District Branch Amadi, Department of Transfusion Medicine Rims na State Blood Transfusion Council Amadi Manipur, State AIDS Control Society ki meeting makhada pangthokibani. Thoramadu Elangbam Premjet Joint Secretary IRCS Bisnupur District Branch, Elangbam Swami Treasurer Green Brigade Foundation, K. Padam Kumar, Managing Director, Lifesavers Manipur, Ngangum Gandhi, Vice President, Tobul Youth Development Organization Amadi, Laleva Khoirungi, Apokpa Roman Amasung, Apokpi Menau Bisu Sarukyaki ba, Apokpa Apokpi Anina Fongdorakibada, Thoromasi Yamna Madu Oina Lauduna, Machagi Mapung Numita, Khangna Chanaba, Maruk Mapang Donor Sing, Komjinduna, Blood Donation Assistant Jabani Amadi, Chahi Kudingi Pang Topangam Navas Honagani. Kathokpatna mathau oiraba voluntary blood donor singna lauriba thaudang asi kai khumnaduna mamal yamlaba miyobagi punsi kanbada makhoigisu afaba mami ama tungi mirolda tahawna honabani lonena mama mapa oiba pumna mangna siguma tharom asi sinbiu haki ngasigi tharom asi da naha taramapana ipk Indian
Indian Red Cross Society IRCS Bishnupur District Branch na lakliba chahi sida paikhatkadaba thabak thorom sing khana nainabaki mifam ama district asigi deputy commissioner Laurembam Brikam IAS na thormapu oidna DC office Bishnupur conference hall ngasi pangthokre thoramaduda IRCS Bishnupur District Branch ke vice president Choriba ADM Bishnupur Tourism Opendra MCS IRCS Bishnupur District Branch के Chairman Dr. W. Gulapi, Vice Chairman Mainam Ibem Hala Madiate Thomi Singsu, Saruyadna Chaliba Sahi Asta Miam Gimating Pangnaba, Paikakada Tabak Sing, Disaster, Tolak Badak, Quick Responder, Volunteer Masing Hengat Nabamadi Matamama the Hector Tokpa, Kudong Tiba. Amadi Lambiki Kudong Tibada Mating Pangnaba District Asida First Aid Training Taunaba Amadi Voluntary Blood Donation Camp Amadi Awareness Sing Sinnaba Mapam Kayas of Kanaki. All Jiribam Sport Association AJSA na Senduna Jiribam Higher Secondary School ki Sanabungda Tim Taina Sawyadna Sanariba Ahanba Elambam Tomba Singh Memorial Junior Boys Under 17 Football Tournament Lisingani Kunmari Kunmangagi Ngasisana Kiba Preliminary Group League Round ki match ta Oriental Club na SBNY Sibu Panjal Tayal Anida Maitiba Pikre Hayang Nungtil Khai Taba Matamda Laisem Club ka Lal Pani Sporting Club ka Sanagani Georgian Higher Secondary School की ओइबा Association of CC School Alumni ACCSA हाइना मिंग थोनबा अपन बे alumni अमा ngasi sem खिबगा लोना थौपुगदब सिंग वसक लो खिबगा लोना CC School Friends Alumni ना सही की पुथोकपा द आर्काइव हाइना मिंग थोनबा सोवेनर की बोलम मरीसुबा फोंक्रे Tharamatu Dr. R.K. Nimai Singh, retired IAS, Professor Dr. R.K. Lenin Singh, Department of Psychiatry, RIMS, Professor Dr. Shinam Rajendra Singh, retired Professor, Department of Urology, RIMS, Ningombam Hemant Kumar Singh, Chief Editor, Sanalipak, Kulem Memton B. Devi, Principal, CC Higher Secondary School, Sinam Indrani Devi, former Principal, CC Higher Secondary School, Amadi, Laisram Rita Devi, former Principal, CC Higher Secondary School, na Matang Sina, Tuba Mitunglen, Thormapu Amadi, Akandaba Mitunglen, Oina Sarukyaki. Thoranga Mailena, Dr. R.K. Nimain High, CC Higher Secondary School, Asi, Lamdamasigi, Ariba, School Singi Manungda Mani School Asidagi Tungan Bahiram Singda Mating Topa Mahiru Kayama Putokre Lengaki School Ama Oina Lengak Nemiamda School Asiki Oiba Publicity Topum Tokpani Nakala Malomda School Asidagi Haukiba Mahiroi Amadi Oza Singh School Asibu Hena Saukat Hanabagi Wakalonda Tungan ba alumni Singh Sem Dunangamba Tabak Thorum Singh Pangtok to Nalai Adubo Lady by alumni Singh Asi Amato Oina Punchin Duna Puna Tabak Tominabagi Pandamda Asigumba upon alumni Asigi Taupuba Singh Wasak Lobani Alumni Singh Asina School Asigi Oibatan Natna Lamda Masibo Saukanabagi Maiki de So Tabak Thorum Kayama Chatari Lunena Awana Taraba Kaya Singi Angamba Mating Tauduna Lai Masigi Masiyama Taganingai Asigumba Papa Tabak Singh Maiki Kudinda Chatarak Bataraga di Lamda Masi Kumang Yauna Hena Chokat Papa Kunayama Oibangangani Fondoki Mating Toba Satar just of them. सरकार के बगी पब्लिसिटी का करेगा से तब तो मोदी अलमनाई एसोसिएशन से ना लीड से लौटगा मागी खिदा से मणिपुर एसोसिएशन की पार्टी से मागी कलम के तो राजू करना पाए ना मोदी छात्र थोड़ा छात्र में अंदर सिंधु को प्रोग्राम है Coordinating Committee on Manipur Integrity Kokomigi Nauna Chahi Amagi Thopuga the Basing, Nasi Kankre, Nauna Thopuna Bagi Kalabasing Adudi, Kuraiza Matoba Coordinator, Yum Kaibam Sujit Kumar Kuman, Assistant Coordinator, Finance, Laikuram Zayanta, Assistant Coordinator, Publicity, Yang Kokpam, Duran, Assistant Coordinator, Organization, Fizam Siamchan, General Administration, Executive Member, the Sanjay Choraisam, Laisram Romes, KSS Romes, Waripam Second, Mayingbam Dananjoini, Ngasi Lampel de Leba Kokomi Office, the Pangtokiba, no Topuga the Basing. The Topuga the Basing, the Kokomi Tabak Torum Sing, Pangtok Naba Pam Sinabagi, Mangwanana, Kokomi Coordinator, Somerando Toxom High, Jahiani Fazilak Laba.
ꯂꯥꯟ ꯑꯁꯤꯗ ꯀꯣꯀꯣꯃꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯏ ꯏꯁꯨ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯗꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯅꯤꯡꯇꯝꯂꯕ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯗ꯭ꯔꯤꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯃꯤꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯂꯩꯕꯥꯛ ꯑꯃꯠꯇ ꯅꯤꯡꯗ꯭ꯔꯦ ꯇꯧꯁꯤꯟꯅꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯀꯌꯥꯅ ꯉꯁꯤꯁꯨ ꯕꯣꯠ ꯀꯥꯔꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯅ ꯑꯩꯈꯣꯏ ꯀꯅꯥꯕꯨ ꯂꯩꯕꯥꯛ ꯅꯤꯡꯕꯅꯣ ꯈꯟꯕ ꯉꯝꯗ꯭रे मसिना अखोगी खुनाय असी खम थेंगना वारे मरम असना खुनाय असी कंची हाइबा तारगदि अखोई इसा हाना सेमदोक तमलसी हाइकी लीडर पार्टी ने लुमदबा खुनाय ने लुमबा अखोइना पॉलिटिकल पार्टी नि खलिचे खुनाय सी लिंगना खुनाय सी कननम ने हाइचे पॉलिटिकल लीडरशिप द खनगदबने औना खुनाय सी की हना मरु ने खनबा पार्टी की खनबा खुई खुनाय जिंग सिदी मांग बि याबो की दु लैरबनिना खुनाय की नमत खनबा खुनाय की लोक कदबा अदुंबा मरु ओइबो पॉलिटिकल लीडरशिप की दरकार लै मदु कोइ खनबा हैसी मदु खनसी मतुंग दाबदि आबो फमि थमजा थरमदुदा कोकोमी की नौना कोऑर्डिनेटर की थौपुन बगी खल्लबा खुराइजा मथौबना हाय कोकोमी असी कंगलई पाक मणिपुर पुनबा मियाम असिगी याइफनबा लेबा असिबु कन्ननबा ngaknanaba amadi leiba asibu chaukhotpa maikede puraknaba miyamna sema makhakni kokomina pange khaliba lebak asigi chap chaba chumba while ama fangnanaba khaliba asida miyamna mating pangbiu saugat biu kokomi gi makha chatharakpa oina पाइखतकदबा थबक थौरम सिंह एग्जीक्यूटिव कमिटी एडवाइजर सिंह मिफम पांगथुकलब तुंगदा लेबाक मियाम क्लब ऑर्गेनाइजेशन सिंह लोइनना ताना टिकनरगा पाइखतनब होनरगनि फोंदोखि अखोइना होनगे न खजरिब सिंहसे मसिदा मियामना होंगरुब तौदना पुनिंग थौगतपिबा मतेंग पांगबिबा अमदि सौगतपिउ हाइबा वफम से थमजबग लोइनना अखोइ मियामगी निंगब काइननबा मियामगी थाजब मांगनबा अमदि लेबा असिगी मांगनबा करिगुम मखल अमदगी थबक सन्नाम फोबा कोकोमिना तौरोय हाइबा थाजब से थमजबग लोइन टेंजनजगे थासिगी मनुंग फावदा वाटर रिसोर्सेस डिपार्टमेंट की तोंगान तोंगान थबक लौबगी रिटन पास तौख्रब कैंडिडेट सिंगी थबक हाइदोपगी लौखटफम थोकपा थबक लौखटब तारबदी अकन खोंजंग चंगसिलगनि हाइना कैंडिडेट सिंगना फोंदोक्रे हिरमसिग माइलेनना ngasi मणिपुर प्रेस क्लब की थांजिंग हॉल द वाटर रिसोर्सेस डिपार्टमेंट रिटन पास कैंडिडेट सिंगना पांगथोकिबा पावगी मिफम अमदा कैंडिडेट एमडीएस मलखान हाई हौखिब चाही लिसिंग नि तरामापन द वाटर रिसोर्सेस डिपार्टमेंट की तोंगान तोंगान बा पोस्ट हुंफुनितोय की थबक लौबगी रिटन एग्जाम लोइदुना पास तौख्रब कैंडिडेट सिंगी फोल ngasi फावबा लेंगा असना लौथोकपिदना थंबना कैंडिडेट सिंगी लाइबक तंब ngamdre हौजिक थबक असि हाइदोकना थमलकपा चाही मंगा फाजिलकले कैंडिडेट सिंग एस बार ओइरकपा कयामा यावरे मसिगी दायता असि लेंगासना पुगदबनी हिरम मसिग मै लेनना ममांगदसु मीडिया की खुथांग द थबक हाइदोक पिनबा हाइजखिब लेख्रे दुबो लेंगा की माइकेदगी करिगुम पाउखुम अमता कैंडिडेट सिंग द पिरकपा लेट्री मरमसना चलिबा था असि फावगी मनुंग द मणिपुर की चीफ मिनिस्टर अमदी मरी लेनबा मिनिस्टर ना पाखुम पिबिद्रबदी अकन बखोंजंग चंगसिलगनी हौजिक एस बार ओइना तंबंगम दबा लाइबक अमद लैरबा कैंडिडेट सिंगी लाइबक असि लेंगा असना दायित्व पुगदबनी अफबा खुनाय अमा ओहनजी हाइरबदी चीफ मिनिस्टर अमदी मरी लेनबा मिनिस्टर ना कैंडिडेट सिंगी अवाबा असि अथुबदा कोखनबिनबा लाइबक थबक पाइखनबि फोंदोखि मणिपुर सरकार अखोगी केंद्र मेकेदे हाइजरी अदुगा अरोइबदा अफबा नेशनल ओइनसारगदी सरकार ना अखोगी वारिबा केंद्र म्यांग वारिबा अपामबसी अमतंग इनिशिएटिव लोबिरगा अखोगी बाबुंग बिरेना अमदी कंसल मिनिस्टर ना लोबिरगा अखोगी अवाबसे खनबि हाइबसी मसी लासतिन तौसगी छत्तीसगढ़ ओडिशा बॉर्डर दा एंटी माओइस्ट ऑपरेशन चथबदा माओइस्ट तरा मरी हाटख्रे हाइना पुलिस ना फोंदोख्रे हाटख्रबसिंग अदुगी मनुंगदा माओइस्ट की हाईएस्ट डिसीजन मेकिंग बॉडी अमा ओरिबा सेंट्रल कमिटी की सीनियर मेंबर अमदी लुपा करोड़ अमगी रिवार्ड लाउथोख्रबा जयराम एलाइस चलपति बिसु यावरी हाइना गारिया बैंड गे सुपरनेंट ऑफ पुलिस निखिल राकेट्सना पाउमिसिंग दा फोंदोखी अमरोमदा यूनियन होम मिनिस्टर अमित शाह ना सीआरपीएफ एसओजी ओडिशा अमदी छत्तीसगढ़ पुलिस की अपुनबा टीम ना ओडिशा छत्तीसगढ़ बॉर्डर चथकिबा ऑपरेशन दा माओइस्ट तरा मरी हारखिबदना नक्सलाइट सिंगदा चौबा सैफो अमा अमुक पिरे हाइदना आइखोगी सिक्योरिटी फोर्स सिंगना नक्सल फ्री भारत अमा ओहनबदा अचौबा माइपाकपा अमा फंगबा ngamli हाइना मिस्टर शाहना एक्स थादोरपा महाकी वारोल अमदा फोंदोख्रे
Turkey gi awang nongsup thangbada leba ski resort amada hotel ama mai jakpagi thodokta mioi ta laikidre kuntra ni thuna sopan nangkre thodo du hobasing na haikibada hotel adu lairamba mioi sing thongnau dagi thori sing sijinaduna nanthokna ba honnaba uki kharana chongthana ba honnaba siki mai jakpa du ngasi ayu angan ba pung 3:38 chalapa aduwada thokibani Grand Curtain Hotel adu una sabani hotel adu da mioi chani kuntra lebani mai adu restaurant dagi horakibani hari Sunday FC Manipur na senduna lamlong thongkhong da leiba artificial turf football ground da chathariba fourth master Dr. M Manauton Singh amadi M Chandrasakhi Devi Memorial Football Championship bisingani kunmari ki ngasi ahanba semi-final match da BSAI amadi BFC na akan balamba tawna ki badu da BSAI na BFC bo panjal amasuno da maiti ba pi ki bagalona hayeng ani suba semi-final match nungthil gi pung ama makhai taba matam da FLAK amadi UBSA ani na lamba tawna ragani Mata Pantoibi Association MPA Thongnaujam na sinduna Thongnaujam playground chathariba second Ima Pantoibi trophy lisingani kunmanga gi ngasi sana kiba match ani gi ahanba ground da Langlen FC Lamjauna Wangkem FC Lamphel bu Panjal ahum anida thoikre Langlen FC ki Panjal singdu jersey number 13 Roshan na match ke minute taruk taramari amadita te chanki Wangkem FC ki Panjal ani dina jersey number Tare Binana minute tara amadi jersey number 17 Kevalna minute yang khichat pechan ki ngasi gani suba match aduna Sugno FC amadi AIFA ringban ani na sana kadabda AIFA ringban laktabadagi disciplinary committee ki ware matung inna AIFA ringban tournament asidagi scratch tawkre Ara da maro khawna pizare Yankai Marirak Suba Statehood Day Thoram Pangthokre Saknaraba Theatre Director Ratan Thiam the Lifetime Achievement Award Kusinakre Healthcare providers singi Sokhat Thorangi Matangda Khananabagi Thoram Pangthokre Language Yagna Culture Amat Sokhat Pangamloi Haina Manipur University ki Vice Chancellor Professor N. Lokendrona Fongdokre Lunina BSAI na BFC bo Mighty Babiduna Dr. M Manauton Singh amadi M Chandrasakhi Devi Memorial Football Championship ke final sangkre Image PAODAM pizabang asik de matang asil shinjare meeting tabri basing kurum jare